ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯋꯤꯗ꯭ꯔꯝ ꯁꯨꯁꯃꯤꯇꯥꯅ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟ ꯃꯅꯤꯄꯨꯔꯗ ILPS ꯆꯠꯅꯔꯛꯈꯤꯕ ꯆꯍꯤ 5 ꯁꯨꯔꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯦꯛ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯔꯛꯄ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯟꯅꯕ ꯑꯦꯛ ꯑꯃꯅꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯖꯟꯇꯔ ꯃꯟꯇꯔꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ CM ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯥꯜ ꯑꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯂꯨꯠ ꯇꯧꯈꯤꯕ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ASCꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ILPS ꯆꯠꯅꯔꯛꯈꯤꯕ ꯆꯍꯤ 5 ꯁꯨꯔꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯦꯛ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯔꯛꯄ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯟꯅꯕ ꯑꯦꯛ ꯑꯃꯅꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯈꯤꯕ ꯆꯍꯤ 5 ꯁꯨꯔꯛꯄꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯑꯦꯛ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯔꯛꯄ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯟꯅꯕ ꯑꯦꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯁꯤꯚꯤꯜ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ CSOꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯗꯤ ꯏꯃꯥ ꯂꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ILPꯒꯤ ꯏꯍꯧꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯁꯥꯄꯝ ꯔꯣꯕꯤꯟꯍꯨꯗꯀꯤ ꯐꯣꯇꯣꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ ꯑꯃꯗꯤ ILPꯒꯤ ꯏꯍꯧꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯂꯣꯏꯅꯅ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ IDPꯁꯤꯡꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁ ꯁꯄꯣꯔꯠ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯁ꯭ꯇꯥꯔꯠ ꯑꯞꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯗꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯁꯨ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗ ꯆꯥꯗ 52 ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ILPꯒꯤ ꯁꯤꯁꯇꯦꯝ ꯆꯠꯅꯍꯟꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯌꯥꯕ ꯄꯤꯔꯛꯂꯤꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯇꯣꯞ-ꯇꯣꯞꯄ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤ ꯂꯩꯖꯕꯅꯅꯤ ꯑꯦꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯏꯔꯣꯝꯗꯣꯝ ꯉꯥꯛꯆꯅꯕ ꯄꯤꯔꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯔꯝ ꯆꯥꯗꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯅꯕꯒꯤ ꯊꯕꯛ ꯇꯣꯛꯁꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯈꯟꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤꯁꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯔꯠ ꯑꯣꯐ ꯁ꯭ꯇ꯭ꯔꯒꯜ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯛꯈ꯭ꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯀꯠꯂꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯂꯦꯡꯌꯥꯟ ꯃꯆꯥ ꯑꯃꯁꯨ ꯍꯨꯏꯁꯦ ꯃꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝꯗꯨꯒꯤ ꯅꯤꯡꯁꯤꯡꯕ ꯔꯦꯀꯣꯒꯅꯤꯁꯟ ꯇꯧꯕ ꯆꯍꯤ 5 ꯁꯨꯔꯛꯄ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯤꯔꯛꯄꯗ 1972ꯒꯤ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯔꯛꯈꯤꯕ ꯅꯨꯡ ꯊꯥꯅꯔꯒ ꯃꯌꯥꯝ ꯏꯔꯥꯡ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯄꯤꯔꯛꯈꯤꯕ ꯁ꯭ꯇꯦꯠꯍꯨꯗꯇꯨꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯣꯄꯨꯂꯦꯁꯟꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯀꯟꯖꯅꯕ ꯑꯃ ꯄꯤꯔꯛꯄ ꯍꯥꯏꯔꯒꯗꯤ ꯃꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯒꯅꯤ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠꯁ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯖꯟꯇꯔ ꯃꯟꯇꯔꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ CM ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯉꯔꯥꯡ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯖꯩꯔꯥꯃꯦꯁꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯑꯦꯂꯥꯏꯟꯁꯀꯤ ꯗꯤꯃꯥꯟꯅꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯄ ꯉꯝꯂꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥ 19 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯐꯝ ꯊꯥꯗꯣꯛꯄꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ CPIꯒꯤ ꯂꯨꯆꯤꯡꯕ ꯗꯤ ꯔꯥꯖꯅꯥꯅ ꯍꯥꯏ ꯅꯦꯁꯟ ꯐꯥꯔꯁꯠ ꯍꯥꯏꯅ PM ꯑꯃꯁꯨꯡ BJPꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ
ꯂꯥꯜ ꯑꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯂꯨꯠ ꯇꯧꯈꯤꯕ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ASCꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕ, ꯂꯨꯠ ꯇꯧꯈꯤꯕ ꯑꯃꯗꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈꯠꯂꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯗꯤ ꯍꯤꯟꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯞ ꯖꯁꯇꯤꯁ ꯁꯟꯖꯤꯕ ꯈꯟꯅꯥ ꯑꯃꯁꯨꯡ ꯁꯟꯖय ꯀꯨꯃꯥꯔꯒꯤ ꯕꯦꯟꯆ ꯑꯃꯅ ꯍꯥꯏ ꯍꯤꯌꯔꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯔꯤ ꯀꯔꯝꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯈꯤꯕ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯈꯠꯂꯛꯀꯗꯕꯅꯤ꯫ ꯀꯦꯁ ꯑꯁꯤ ꯀꯨꯝꯖꯥ 2025ꯒꯤ ꯖꯅꯋꯥꯔꯤ 10ꯗ ꯍꯤꯌꯔꯤꯡ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯣꯔꯠꯇ ꯑꯦꯄꯤꯌꯔ ꯇꯧꯈꯤꯕ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯗ ꯆꯤꯞ ꯖꯁꯇꯤꯁ ꯁꯟꯖय ꯈꯟꯅꯥꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯗ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕ, ꯂꯨꯠ ꯇꯧꯈꯤꯕ ꯑꯃꯗꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯀꯣꯔꯠꯇ ꯄꯤꯈꯠꯂꯛꯀꯗꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯤꯜ ꯇꯧꯔꯕ ꯑꯦꯟꯚꯦꯂꯞ ꯑꯃꯗ ꯍꯥꯞꯂꯒ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯍꯥꯏ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯑꯊꯨꯕꯗ ꯂꯥꯟꯈꯠꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯂꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯝꯈꯤꯕ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯇꯜ ꯄꯦꯅꯦꯜ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯗꯨꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯚꯤꯃꯥ ꯃꯈꯤꯖꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯀꯌꯥ ꯑꯃꯅ ꯈꯨꯔꯧ ꯊꯥꯡꯕ ꯊꯣꯛꯍꯜꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯁ꯭ꯇꯦꯠꯅ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯗꯅ ꯊꯦꯡꯅꯒꯗꯕ ꯃꯇꯥꯡ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ताना ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯃꯦꯗꯤꯌꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯠꯇꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯍꯧ ꯑꯃꯒꯤꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯕꯟ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯆꯈꯥꯎ ꯊꯥꯗꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯅ ꯂꯥꯛꯁꯤꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯤꯔꯤ ꯍꯥꯏꯅ ꯏꯗꯤꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯃꯦꯗꯤꯌꯥ ꯑꯦꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯂꯣ ꯍꯥꯏꯕ ꯍꯤꯔꯝꯗ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯦꯖꯣꯔꯤꯇꯤꯅ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯔꯣꯝꯗ ꯏꯅꯕ ꯍꯣꯠꯅꯩ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯣꯔꯗꯔꯕꯨꯁꯨ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯍꯟꯗꯨꯅ ꯃꯩꯇꯩꯅ ꯀꯨꯀꯤꯁꯤꯡꯗ ꯂꯥꯟ ꯍꯧꯕꯗꯧꯅ ꯎꯍꯜꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯎꯕ ꯐꯥꯏꯜ ꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯅꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ MC ꯃꯩꯇꯩꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯪ 1998ꯗꯒꯤ ꯆꯠꯊꯔꯛꯄ ꯏꯔꯥꯡꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯄꯔꯤꯡꯗ ꯑꯞꯁꯄꯥꯒꯤ ꯃꯔꯨꯝꯗ ꯃꯥꯂꯣꯝ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯥꯔꯃꯤꯅ ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ꯫ ꯅꯨꯄꯥ ꯀꯌꯥ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯀꯣꯟꯐ꯭ꯂꯤꯛ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯦꯗꯤꯌꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯏꯔꯥꯡ मरक्ता सीबा कीदना थौदांग लौरबसु पाव ईबदा माइकई अनिगी मरक्ता जर्नलिस्ट की इथिक्स nga ई नत्रगा ngakte haina माइकई कयादगी फोंदोरकपा कयासु एखोइना तारी खम थेंगना वानरबा टेररिस्ट की थवोंग चथरक्तुना कुकी सिंगना लमदम असिदा चथरिबा क्रिमिनल वार असि फुरुप अनिगी लानते इंडिया लेंगकना मणिपुर चथरकपा जिनोसाइड की मनुंग चन्ना येलहौमी सिंग मुथतनबा चथरकपा थौरांग अमनि हाइना फोंदोखी। थौरम अदुदा आमजुगी प्रेसिडेंट विजय कक्चिंग ताबम मणिपुर यूनिवर्सिटी की लॉ डिपार्टमेंट की हेड डॉक्टर युमनाम प्रेमानंदा अमदी एडिटर्स गिल्ड मणिपुर की सेक्रेटरी युमनाम रूपचंद्रना प्रेसिडेरियम मेंबर ओइना सरुक याबता नतना रिसोर्स पर्सन ओइनासु वांगंखी। IM अमदी ZUF अनिगी मरक्ता नोमई कापा लेपनबा मियामगी मिफम पांगथोखरे। NSCN IM अमदी Zaliarong United Front ZUF
anigi khutlai paiba lanmisingi marakta yamna toina khutthoknarapagi thodokna maram oiraga ngarang None district ki Longsang Kaishuang village community hall da Rongmai Naga People's Organization na sinduna emergency consultative meeting ama pangthokre hari Mifam aduda Rongmai Naga People's Organization Manipur Assam amadi Nagaland gi maru oiriba miyoising khulsingi chipsing amadi CSO singi luchingba singsu saruk yakhi Mifam aduda saruk yakiba singna wangang matamda phongdokkibadi NSCN-IM amadi ZUF anigi khutlai paiba lanmisingi marakta yamna toina khutthoknarakpa asina None district ta leriba miyamda mipaiba amadi laitadaba khaya pokhalei Hauzik Christmas kumhai matam oirakpa amadi mahairoi shingi chahigi aroiba exam thabagi matam oirakpana khutlai paiba singi marakta makhatana khutthokna balepiyu loinana makhatana micham miyamge apambagi mayokta leiraklabadi lup animakta miyamna mateng pangdabagi fire phawat laurakani haiba wafam sing phongdokhi hari Kamalbabugi Loinabi Belarani amadi Sujata Governor unanaba hotnabada police na farure Leimakongda leba 57 Mountain Division Complex tagi mafam khangdana mangkraba Livestream Kamalbabugi matangda mahaki Loinabi Livestream Belarani yauna miyoi khara Governor unaduna wari sanana bahotnabada Governor dagi hana appointment laude haina police singna Governor tabalambi sing thengduna miyoi amata changhan khidrei Policing na chatharakliba thawong aduna maram oiraga maikai kayadagi lakhiba gari sing thaibana maram oiraga traffic jam thoki Police na nupi sing changla kadaure haina lambi thingduna checksin thorang lokhatlingai cherakta Kamalbabugi Loinabi yauna nupi mangarom Governor unanaba Ras Babanda changlapada Kamalbabugi Loinabi Belarani City Police ki kangbuna fazelure Nakal amaromda thodok aduga mari leinana mapuroiba mafam khangdana leiribi Belarani na ahaki pendaba wafam sing Governor ga unaduna phongdokke haibada yadriba asi miyoibagi hingbagi hak khongonabani thawong asi yaningde haina media da wangang lingai imagi meiragi convener TH Sujata bu lamfa police ki kangbu amana fakhre TH Sujata na ngarang Delhi da pangthokadaba protest saruk yanabagi damak airport tamna lakpagi lambida Kamalbabugi Loinabi gi Jang aduga ngaihak saruk yarubadagi police na fakibani hari Speaker Sujataga Union Home Minister Amit Saga unaduna wari sanakre Manipur da thokliba tha taramapan lom phajil laklaba khanglup anigi sathiraba lan asi loishinnabagi damakta Delhi da nahan makai leraktuna Prime Minister amadi Union Home Minister na chingba luchingba sing unanaba hotnariba Manipur Legislative Assembly gi Speaker TI Sujataga ngarang nungthil Union Home Minister Amit Saga unaduna hakthengnana wari sanakre hari Pauche asina Delhi dagi paugi matung ina Speaker Sujataga na ngarang nungthil pung amaga minute kullom taba matamda Union Home Minister Amit Saga Delhi da unaduna wari sanaki Chaurakna pungkhai amarom hena wari sanaki ba adubu wari sanaba aduda Manipur da thokliba kanglup anigi oiriba lan asi loishinaba kari karamba wafam sing khanakhibano haibadudi khangmangamdri adum oinamak lamdam asida thokliba tha taramapan fazilaba irang amadi Manipur gi miyamna BJP lengakta thajaba thamlakta sing adugi matangda yumpham oidana Manipur da thokliba lal asi atuba matamda loishinaba central lengakna lofam thokpa Thaurang adu laubinaba wari saramba yai haina thajanari Ningsing bayabadi haukiba December anidasu Speaker TH Sujataga amadi RD&PR Minister Yumnam Khemchana BJP gi National General Secretary Organization gi thaupuriba VL Santos ka tongan unaduna wari sanakiba loinana Speaker TH Sujataga na Delhi da leriba Manipur MLA singasu unaduna wari tanakibasu laikhrabani Loinana makhatana Manipur da thokliba lal asi loishinabagi damak Speaker Sujataga na luchingduna Minister Khemchan yauna Delhi da leriba Manipur gi MLA sigal loinana Prime Minister Narendra Modi unanabasu yamna kanna hauzik honari haina pau asina hari Aroibada maruoiba pau amuka hana pizari Manipur da ILPS chanar kiba chahi manga surakpagi thoram pangthokre ek asi Manipur na statehood fanglaba matungda miyam gidamak India Leingakna pirakpa Yelhoume furup Kanaba ek amani haina CM na phongdokre Lal aside yumai thakiba lut tawkiba migi yumda leshileba singi report piraknaba ASC na Manipur Leingakta khanghankre
India Bloc na Jantar Mantarda Manipurgi Wathok Kamari Lenana CM Pham Thadou Haiba Khongjang Jangsingkri. Matang asida Loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari.